Kurumzere, ISTV Pauming Tabidibasumbu Noribum Philips Nataram Nokjeri, Ahan with the Moribu Pau. Education Department at Hausa the Budi Ojama National Award Lobagitorum, Yohodre. Matan Saidigi Rimsta Hearing and Speaking Language Degree Course Lergani. Amadi, Jawaharlal Nehru National Solo Missing Makada Ahan Boina, Noneda Solo Lighting Kudong Java Fangan Cray. Hosi Pausing Sandona Pizere. Education Department at Hausa the Budi Ojama, India President, Kusinaba National Award Yentokbugi Torum, Sarukiaba Fangodre, Iramas reportama. State Award yang namamang award kaya pangkraba oza si maming koyam tolendro kawi hauji Praja High School lamsangda science graduate teacher oina leiri. ISTV News na phangma pauda National Award to Teacher ase sahi khuding oina lairik tambibigi lamda todo hendoba magun chenba oza singna haukiba sahi mangagi manungda makoi masana taukiba thabak thorom sing adu yenglaga pibani. Madhugudama India Pumbugi na Asobu State ki Manga State Masagi Ani Kangat Pada Manipuragi Koyam Tolendro Amadi Tambal Khong Junior High School ki Headmaster C.H. Nisikanta Yorkpani. Award Ase Teacher Day ki Thoromda India ki President Masana Khusin Nagadavani. Janabi Matungina Awardee Odo Tang Ani Fawi Manunda New Delhi the Tunglaboga Loina Tang Ohunda Prime Minister Chaklen Chami Nagadavani. Tang Marida Riasel Pangtok Lava Matunda Mapungwa Thorom Tang Manga the Pangtok Tona President Award Khusin Nagadavani. Adu live active todo oina tolen ngiding sifawa barton panghodri oza amagi punsida pangamdana pangma khudong chaba mangan kiba si matangda tolendro na thamlak kiba wafam masim de kutang bi nuai ta bai di masi aina ma ya tai prize one of the president khud ka sono aise ramna real chance ha ta am prestigious award amina modom di pam asigumba punsida yamna prestigious award oiba as a lifetime da Amutang Pangba, Lawana, Hybrid, Sahi, Madame Ani Kirk, what Pivanina. Manipur River, government was asking Lising Gayane. As a Mangada, me Taradi in the Panga like Jariba. On Matunga Day, Sigumba, Egonda, Tuiba, Toboshima, Vishnu and a short of Pumzari. Ojama wina mairo sengbat pada low wathodang amadi live active thodo asigi matangda Praja High School ki head mistress C.H. Ibesnana phongdor ko wafam yam chau thojin ngan school gi na lam gi na adagi kamgi ko azamu amu je ba ala so ko wa kan na ba tanjana thoki ba ko ko na tanjana thoki ba so chau mangje India ke khwaidai wangba award pi naba khalak saruk yahandaba haibasi taraina lopum thokte India ke president bu ikaiba pibaga manaba thodo asida chenaba miosing matik chawa action lakhotpom thui haina praja section kayadagi phongdong narakle hiram sida education minister na kai thabak paikhalak ge haiba miyam na ngai menakhiba tari Jigagan Sharma Galwana Paudam Jeriba Richard Ranjan Lamsang. Mathang Sahidagi Rims the Hearing and Speaking Language ki degree course Lergani Haina, Rims ki director Professor S. Sagarjan of Fondokre, Lakliba Tang Taramari the Pangtoko the Riba, Rims ki Foundation de Gamari Lena Pangtoka Paugimipam Aduda of Masimak na Fondokibini. Paugimipam Aduda Medical Superintendent Su Oriba, Ortogi Head of Department Dr. C.S. Arun Kumar, Anatomy Head of Department Amadi. Hostel Development Committee Chairperson Dr. L. Damayanti, Deputy Director Insers Alangman Devendra Su Sarugyaki, Professor Sekarjit Namakatana, Fondo Kibada, Handaki Foundation de Asida, Institute Asidagi Haukiba, Meghalaya Degi, Chief Minister Oriba Mukul Sangmana, Chief Guest, Oenana Bahairuda, Yarakle, Lonena MP, Dr. T. Maina, Amasung, MLA L. Nandakumar Su Sarugyagani Haiki. Rims ki Chakot Torangi Matang the Faladuna, Lissing Shupna Taretagi, Institute Asi, Ministry of Health and Family Welfare Gimaka the Lerectuna, Ahomaka Purapangamle, Hausi Fawu the Institute Asida, MBBS, Lissingani Chanifan, Kuntranifan, PG Lissingama Supna Yankitaret, MCS course Loiba, Mioy and Yaure, Hearing and Speaking Language Diploma, Ladiba Asimatang Chahidagi degree course Lergani. Keyhole surgery da chahi amagi akanaba course lere rims da ventilator sudrabasu kusuklai camroom yaroba ICU sing hangle phamung tara amadi deluxe ward tara
Sulaiba Hangle Hydroduna, Ate Samgotpagi Tabak Chatari Hanamak Namakataki. Institute Asida Biometric Attendance is Nabagalona, fine tracking systems to generate, Matamga Junaraba Kusukulai, Kaya Sulere, Kulai Suna, Yaraba ambulance, Anisu, Miam Gidamakta service story, Adubu kilometer Tarani Togi, Akoi with the Laiba, Mapam Kaktamak service to Holi. Hostel Amadi known as Sabo OPD block Matang Segi February Tada, Lois Lagan have a work from Secretary na Fondoke. We main duty is theoretical class tambiraga practical exposed oraga kamai to na phaba doctor mo erakada ke phaba oza mo erakada ke haibe duni aduga private hospital an tolei sumaina akoi ana ba track na ba akoi si le adu le ada le doctor adu le ana no ma join tole haibe sirim sta aduga mo to le ke ICU gi phumung ma sing si ka chap chana ba adagi khare hen stand by yauna ventilator ano boina khare leiraga su thamge na koi preparation to Ministry of New and Renewable Energy Government of India ki makada Jawaharlal Nehru National Solar Mission gi sarukamoina Manipur da ihana anbo oina nonegi yum kunmanga da ahomba malda solar lighting gi kudongsa ba fangan krai hiramasi de report ama Nasi Manipur da maigi awaba kya thenazar basu Bharat Sarkar gi Ministry of New and Renewable Energy gi makhada Jawaharlal Nehru National Solar Mission gi matengna Imphal da gi lapna leiba none gi imung kunmanga da SBI none branch gi Surya Kiran gi loan makhada solar package phanganduna mangan mapung phana yamna ataba mamal da khudong saba phangan khre Jawaharlal Nehru National Solar Mission asi Bharat ki atai mafhum da di 2011 da gi pakat pa hokhrabani iski masigi maroi ba pandam di subsidized rate ta ahongba mabalda lairba imung amada home lighting system phanghan bani SBI none branch ki branch manager Simon Aimolna scheme asi naba na 40% subsidy piraga beneficiary na 10% margin money putholaga bank na 50% loan piduna tha kontra tarukta apikpa installment ta pikhat na bagi khudong sab piri 200 watt ki lighting system gi total cost 54,000 tabada margin money oina lupa lising manga ga samri khaktang putholaga tha khudingi Zanipan ga humfumari tha kontra taruk sang na pikakadabani beneficiary selection se koi branch na tawjare se the eligibility criteria have the so pal jede koi branch ki koi satisfaction sida koi mi worthiness creative worthiness to ye koi na beneficiary se application se receive tawjabni sida kana ba have bu koi sida nabad ki subsidy se koi 40% se subsidy hoina lakadabani 10% se na koi margin ni aduga 50% na koi bank finance ni sisi bank finance repayable in 36 minimum 36 maximum 60 months sida interest rate 5% per annum ni khudong saba phanglaba none gi praja singna solar lighting system gi matengna TV fan mai thanba amadi mai gi awaba leitana anobo punsi ama phangle haina nungai ba pen ba kya ISTV news phungdoraki haugi ba matam na di koi na mai laktaba matam da siamna awa amani adubo solar se bang madige koi gi kana ba khudong saba ibo alang singi dor biso imung gi thaba ingkhang dor biso adugo loina fan gi ta TV gi dor biso yamne koi mioi bida hingbada yam darkar leiba pot chawwa amani habse khone law phangi scheme masi laiber praja singda hena khudong saba phangna ba pandam da nonebu ihan hanbo ona select tobini haina AGM SBI Regional Business Office Imphal Jams na ISTV news ta phungdoroki makhata na scheme masi atai mafum singda supakhat kani haina phungdoroki credits will go to the other credits if people are being benefited and they start paying the loan properly loan will be 200 300 500 per month only if the scheme works start working well you can spread over to larger areas and normally also you can cover up more people to start with. Let us start on a very modest scale. That's what I say. Sarjanum Nam ISTV News, Noni. Numit Humni Chubna Satagada state level workshop ama Mantri Pukri de Leba Forest Complex ta Hodokre. NAEV Nehu Silongi Makada SFDA Manipur Sindana Pangtokiba Seminar Hodopagi Thoramada Forest ki Principal Chief Conservator AK Rana OSD Forest Dr. BM Honti Amadi Forest ki Additional Principal Chief Conservator RK Srivastavana Thoramgi Maruba Mihui Chingoina Sargaki Workshop asigi matangda Conservation of Forest Central Circle gi TIS Mahendra Pratap na Phongdokibada ngasi ugi photok nataba atai forest na putok liba polam sing yok to na thanana ba pandam da sigumba workshop asi pangtokpani potok sing asidagi lupa crore chani gi matakta chahide income lakpangamni masina company entrepreneur amadi miyokya da kana ba kaya phanganba ngamli loinana potok sing asibu
fangan Praja Singi Simit Lon Hena Faganaba Pandam da Pangtok Nehabu from Magna Makatana Fundoki. Either Masigi Makal Singer said, Masibu, Masigi, Momalyamba, Masigi Potok Sing Sibu, Kazana, Nak Sinner Sing Sagatala, Choba, Manipuri, I, Amadi, Praja Singa, Sentok Lena, Kamanunga Yakina, would be consuming more in Ba, Forest from a Potok now, and these services may have said. Masi masina ikigi warat versus ikigi gross national product chehida crore lisingani dagi hembagi ai pangli Indian Civil Society Organization sing amasung independent experts sing apunba working group on human right in India and UN na group asigi yangkai manga suba thoramda Armed Forces Special Powers Act asigi makada chathariba otnaiba amasung ain kaiba thabak kyana awanong pok amasung Jammu and Kashmir gi miyambu tokhaina tahale ek asigi makada piriba Sakti Singna emergency matamdagi hena kan bagaloinana myoibagi hingbagi Hak Pawba Lehendra Hari. Thamachum na Sathagadaba Lamnyanba, Ijam Irabot Ningsing Tarongo Marilena, Ngasi, District Hospital, Thawal the Nomgeba Blood Donation Camp Ama Pangtokrai. All India Students Federation, Manipur State Council, Khangabok Journal Association for Voluntary Blood Donor, Manipur, Thawal Branch, Department of Immunohematology, and Transfusion Reims Amadi Irabot Celebration Committee na Max Amadi State Blood Transfusion Council ga Kusam Naduna Kemfasi Pangtokibani Hana Celebration Committee gi Secretary Oiramba P. Khogena Irabot na Mariba ki damakta katoklamba Maki Matauna Amadi Maribak Nungsiba Adubu Ikai Kumnaduna Miyam su Maki Waklon Kangna Nava Pandamda Kemasi Pangtokpan Habo from Fondoke. Manipuri mafam khudinga ka injinanita irabot na makna obiramba samaj gi namta katho mayam singdo miyam da khaman ba amasung ma ku sing da ma ki sadde bi ki ru khangna na bu da miyam khaman da chatha du ba Amaramda Lamyan ba irabot ki wakalon ningsing si haiba timda ngarang Lamyan ba irabot ningsing Thoram Observation Committee Manipur na Sinduna Thawal District ke Pangaltabi Community Holder Nomugoiba Awareness Program amasu pangtoke Committee ke convener TS Ibuyama amadi atai masak naiba miyukyana Sharuk Yaduna Pangtokiba Awareness Program aduda Lamyan ba irabot na pamziramba wakalon sing mapung fana ne na ki hari Handakta Manipur Sarkar ga suspension of operation gi makada Memorandum of Understanding MOU sign tawnakiba lalawa sing khabai soida leiba 7 Battalion Manipur Rifles thamgani haibagi Sarkar gi firek ki mayokta khabai soigi akoibida leiriba praja sing yaning de bofongdokre praja sing na battalion taba lambi tachinduna thingbaga loinana Sarkar gi firek ki mayokta kolauke aslauki lekai gi miyoi sing na fongdorpada mamang da battalion asida suda yawba lalauba humpumuksu leiri Lalobu sing asina thoning de bathodok thon badanatana masigi akoibada khundari bamyo sing da sel gi demand toksinba makoina sel gi demand tarokpa tholakpada commando sing unkanaba commando sing na lalobu sing gi namada lekai gi micham praja sing aki tujungba fawbo yaukrai loinena makoibu tanarakpada accident thokna chingba kaya mamang da thodok ya thokre hari Masigi matakta nauna laloba miyoi cham yang khairom thamgani haiduna lawakliba sarkar gi khongthang asina khabai shoi amadi masigi akoibada Kudong chadaba amuk hena thorak yai aduna battalion asida lalobu sing thambiganu haiki hana lai basi su hawjik na gador su punne hata topic ro sing phai wasi tam tam be ro sing accident thopa katang gira thamindri je maram bai bo moi na haite thora ga phai da nupi angang da ade angang nupi da ka tukaran yam tai ba lambi da ngatang phamjara ga su la di sa tang kana taw nan dang boxer ga su ma phai ni ta bubi ram ba sai bi ram ba ade gi phabi phak to su ta we ba Silongda July Kundagi Kunifan Fauba Army gi Soldier General Duty Soldier Technical amasung Soldier Nursing Assistant Launanabgi Recruitment Rally gi Fall Loktokre Candidates in a joining letter Dimapur gi Rangafahar Army Recruitment Office tagi October omdagi manga fawgi manungda Lauranaba PIB Defense Wing gi Cherolamana Kangalakli Sarkar ga suspension of operation Taunaraba KYKL MDF ki manungda athauba group ki anoba letterhead chatnaragani hari
loinena publicity secretary malengam oirgani ngasi Manipur Press Club ta pangtho pawgin pham amada lufasigi home secretary nongpok nganbana cadre singi tha amada stipend oina lupali sing mari mari piriba asina anayek amadi atai thabak singda sijinaba konaba ngamde senfam asi hengat pa pami sarkarna tauni haina thajaba pikiba sing thabak ta onthok pide tumpham safam mong tadri cadre singna vocational training pigini harabasu hauji fawgi oina khudong chaba si cadre singda pidri cadre singi awaba kayagi matanga thamagi manungda amuktang oirabasu yengsin bi haiki President Athaubuna Suda Lairiba MDF ki manungda Athauba amasung achauba ani thokna lairabasu miyamda chamamnaba poktanaba Athauba group ki anoba letterhead sinmani Suda Lairabanina mihat mipun ekai thugaiba amata taude cadre singi awada passing sarkar na yangsin biu haiki akoi de kari su khangdre sing baram jadi lama ji kanana tawri munu kari tawri munu akoi kai mu khangde na ju home na hami home department digi site gi hami MDF ki sikarano ha ada ko gi matam da mapan da le ba ni kamu khara le ni na ko na ma tu moi na taw bra ada gi kanana taw ri no ha be se ko na kamen bi ba ngam tre aduna ko gi game da le jira ba ko kamu khara se ti masi gi khara be ko kai mu khang je aduna ji le ba ko ya si ge so thoi problem du ba ko ga ti mari bu le na te Manipur Sarkar gi Karmachari Singh amadi pensioner Singh gi chada tarit ki DA DR October dagi piragani haina cabinet lokibu warf M2 amsing MGO gi JC na yaning deba phongdokre JC gi walori ba demand Singh Sarkar na namsin duna kuina thamma thawongu su yaning deba phongdorkle DA DRP ba haibasi pay commission na leplamba oibanina masida Manipur Sarkar na pining laga pigani pining draga tokani haiba thawong asi khwaidigi asoiba aranba amane handakta thabaktagi pothakiba chief secretary na Kendra Sarkar ga chap manana pigani haiba blanket order fawba thoklam laga Sarkar na makogi furik khawdagi pigidaba potkumna piba haibasi karmachari amadi pensioner punamaki hak matpune cabinet ki warf adu review tawduna chumthoktrabadi akanba khongjang sangsinna warf laure hari Churasanpur gi hospital da KCP MC Nongdren Khombagi cadre singna BDF personnel ama phukiba thaudok adu nungaitaba phongdok pagaloina asingba thaudok amukana thokna na bahonagani haina lufasigi commander in chief phongdokre ngasi Manipur Press Club ta pangtokpa pawgi mifam amada Nongdren Khombana haiki lupasigi cadre ama Churasanpur hospital da laikan aduna lei mahaki lying bud changba sel thum pinna ba cadre thakibane Kedar anina anaba manakte lairingai atopa amana manangna ko pharmacy amada chatlingai da mahakpu BDF personnel kharana makhoigi barrack ta pusinduna makut punsinduna fuki matamadu da cadre sing uniform da AR gi camp ta political class amatauringai matamdane Kedar ama tamthina phure haiba pauk tabadigi mahak masa yauna kudakta chatki maduda makoina cadre singi ahal sing ne haiba phajana tadabdigi thodok du thokibane makoina thorakpada Assam Rifles ki ayab lokide thodok adu yamna laibak thivni haike hiramasida rajniti gi kudong chabalong naba politician singna ngang sakpasi laibak thivni Churasanpur gi miyam lupasina ikai kumnai asigumma thodok asi matungda amukana tholoi haike pawgi mifam aduda Peace Talk Committee ki member oiriba KCP Lampel Group ki General Secretary Ais Dilip KWKL MDF ki athobusu sarugya ke ekoi si gamen ga sign tongnoraga MOU sign tongnoraga leiraba gamen ga yanaraba group amani haina hairaka da ekoi si handana khanbiba ama ekoi leiriba ekoi gi leiriba iram namgi kaisa sing maraktagi dum yawda banati masigi matangsi ma ai yarga di ai miyam da ai kurumdana haijari tasing namak harkan dai koi misian lama nate miang bi aning bapa mado mado khallaka da ngasi this process si dai koi saruki anana bagi dam ai nungsira ba kedar sing loina na ai thorki ba National Food Security Ordinance tabakona pangtong nanaba Bishnupur district oina ordinance asigi makada kanaba pigadaba imung sing masak khangdokpagi thabak haukibagalena na September 19 fawbagi manungda loisinggadori iramasigi matangda Jilla Parishad Nagar Panchayat Gram Panchayat ki muting amadi miyamna angama mateng pangbiduna kudong saba phangba yaba imung sing masak khangdokmena si haina DC na khangalakle Financial Literacy gi matang the awareness campaign amang ngasi langtabal mantri khong community hall da pangtokre Janura microfin Manipur na sindana pangtok ki bethora maduda Nawat Manipur regional office ki
General Manager M. Soren, Chanura Microfinance Manipur gi Chief Executive Officer P.K. Kuman, Manipur Rural Bank ki General Manager KSGI School yauna atai miyoi kiana sarugyaki lamdam madumgi nupi kiana sarugyaki bethoram aduda Indian School of Microfinance for Women's da training loerba mandakini amadi Soniana Financial Literacy section da wangangki mandakini na isa da lakliba sel amasung masi karamna tungsingani amadi siznagani haiba miyam da khanganki Rims ki ashoiba aranba kyana miyamda awabapi hairaduna Maoist Communist Party Manipur na Rims ki Foundation Day numit September taramari gi ayupung mangadagi nungtilpung manga fawba kauriba general strike da ahongba amata laite hari Lupasi ki Secretary Publicity Nonglen Maitina tholokpa jerolamana general strike asida mahitam phamsang paumi mai sing lining laisol gi thoram sing di kontokani hari Rims natana atai anabaga mari lenaba khudima Komtokani Haibo Fonsu Fondorokli. Excise Department of Fagalapa Masing Yamlaba, Yungangam di Yungo Sing Nasi, Lamfel Fatalaba, Department Asigi, Office Complex, the Maitadran Wangan Kre. Mangan Kraba Polam Sing Aduna, Yungang Bottle, Chamani, Pumapan Amadi Yungo Liter, Shatruk Romney. Polam Sing Adu Handata, Department Asina Infal area, the drive Chatavada Fagalakivani Hari. Directorate of Higher Education, Government of Manipur ne sponsor tagduna ngasidagi GP Women's College gi Central Holda All Manipur Inter College Debating Competition hogdokrai GP Women's College Student Union na sinduna pangtokpa debating competition hogdokpa gi thoramaduda Additional Director Higher Education Dr. R.K. School GP Women's College gi Principal Y. Chandrasaki amadi Student Union gi Vice President W. Rasmohan Chingba Myoy Singh thoramaduda sarugyaki Sarugyaki RKI School na Hauziki Matamda Mahiroi Ama Oiba Tarbadi Larik Kaktanatana Tongan Chonganba Masana Amadi Debating Competition Chingba Hajinba Matamoire Mana Fangba Ngaktanatana Sarugyaba Haibasisu Yamna Kanaba Amani Mia Mamanga Tokuna Wangangamba Taksikasi Naiba Mahiroi Ama Oinanaba Honabada Oza Singna Lamjingbiu Isai Shagi Haitoi Sing Toiba Kaya Mimang Toktuna Miyamda Kangan ba haibasi mahiroi singi tangai fadaba amani haiba wafam thamke guide to video oda singsi moi gisu magi promote line of promotion da API through da Municipal Grants Commission na incentive piri aduna oda singna sumnagi like tambibai mathakta wan da mahiram da debate da sports da essay writing competition recitation da guide to vidna sa singsi tungi memo ena bada Manipur state Kidanatana, India Guina, Andra Prithivi Guina, Masak Naiba, citizen among Potokoda, and Jinginaba, and Grants Commission Tapiri. Tungda Mahiroi Humpum doina Sarugyadana, Maite Singa, Sedul Tribe Oiravada, Manipur Lariba Chingmitami, Anigi Apun Basaktam Purapangamguni Hyper Topicta competition Pangtoki. All Manipur Mine Irrigation Department Employee Association Department Asigi Lariba Work Charge Amasung Master Role Sinmisingi Thani Falmapange Tolofang Debagi Changsiliba Kongjangasi Sarkarna Masak Kangi Daba Yamna Laibak Tibani Haina Manipur Electricity Employee Union Thadro Pachirolamana Kangalakli Union Asina Makoigi Kongjang Busagotli High Bagaloina Mari Lenabasing Atumatamda Wari Sanaduna Yanaba Purakna Wapam Sukangalakli Palace compound gi akoibada nupi ama numidang khudingi yarektuna leibadagi khudong tiba thorokpa yai haiduna konung lekai gi nupi singna All Manipur Social Reformation and Development Samaj da khujana kre Begachandra often year theater da laiba office aduda Development Samaj gi office ta nupi adu khusinabagi thoram pangthoki tharmaduda Development Samaj gi myoi sing amadi konung lekai gi nupi sing susarugyake nupi asi yengbada Wakal Gilena Labor Mali, Masana, Pongdorfugi Matuna, Mahaki Maming, Tangjam, Somobala Kawiche, Kuntramri Ramsure, Apopa T.S. Money Sing Singjamai Begabati, Lekai de Guinea Hari. Nupi Samazgi Secretary, P. Shubitana, Nupi Asi Canada, Sinagadagi Haiba, Chapsaba, Kangdriva Foba, Nupi Samazgi Officer Tamgani Haki.
Lakliba September ki tang taramanga nomaji numite ki hona Union of Social Upliftment konba mafumda makal amatigi nisa yonba amadi siznaba thinglagani hari nisa saduna isa mangba khakta natana akoi bidalari ba kaya dasu akai ba piduna khunaya sibu mangana nabagi maru hunliba nisa asidagi kalongna naba sangsilakliba khongthang asida miyamna mating pangbiu hari Allied Foundation Manipur Koba ke samthong de leiba sangstan asigi mioi singna moirang kom de leiba samasya ki high school gi akoi de leiba amona kai sing sangdok pagalona phibam chadraba school asigi mafam sing semjin chajin krai magadana imphal gi akoi de leiba sarkar gi school sing semjin chajin bagi thabak pakat lagani haina foundation asigi general secretary Susil Kumar na phongdorkli school sing jai da school sing bagi sarkar na ta na bada taba akoi leiba ko NGO sing ari leiba ko lekai leiba ko gyan tar bhalam singna as school ji sidna ba isa isa gi mathau dai hai dare so he ka go men tai na sina taba isa isa gi thawang leiba ari school sing sa gi chahot ge hai da di sarkar amsu ko public sing awareness ta ka wa Neta Irabot Celebration Committee kaksing na chahi kudingi piba Neta Irabot ningsing kudol lising ani supna tarahum doi shakna raba communist luching ba marang thim ibol de piragani hari mana asi committee asina sinduna lakliba September kunithoi da kaksing salam lekai da pangto kadaba chama taratare chuban neta gi mapok kumon palanda kusinagani hari Rural Backward Poultry Farming Scheme listing in Supna Taramato Tarani Twigi Makada Churasampu District ki Beneficiary Chama Yankaimanga da Yanao Matasing Yantokre Taramaduda Joint Director Veterinary Chief Executive Officer District Council Churchampu Susaryaki All Manipur Minor Irrigation Department Employment Association gi Khongjang Mari Lenana Ngasi Chief Engineer ga Unaduna Chief Minister gi Ayabagi Matungina Makha tarakba tha singi kusumal amadi walauba kusumal changnaina piragani haina pongdor kiba asigi damakta chief minister amadi chief engineer bu association gi maikede gi thagat pa pongdor kle adubu parliamentary secretary amadi association gi mute singa yanaba ama purakraba matungda haina kiba matam helaba forward thabakoina pangthorak tabadagi khongjang asi changsilakibani yana kiba wafam sing thabakoina pangthok triba forward khongjang changsingani hairi hojik sanabagi pawmo lobirasi Nasigi Sanabgi Pauda. All India Football Federation gi under 16 gi exposure to Dubai the Pangtoklagani Masigi Namak Manipur gi Dira Singh, Jayanand Singh, Kishan Singh Amadi, Bideswar Singh Sukhalakle. Exposure to Rasi, Thasi ki Tarani Fal Fawa Chatagani Amaramda, Kweta Thasi ki Tang Taramapandagi, FC under 16 qualifier Pangtoklagani, Masida Manipur gi Sanaroi Mari Asinasu, Championship Fasida Sarugyagani. Manipur Hockey na Sinduna Kumalampak Hockey Stadium na Chathariba under 19 Boys and Girls State Level Hockey Tournament ki ngasi sanaki benupa gi match ta LYC Laringbam Laikaina CDO Thaubalbu goal Tarani Thoi Sinoda Maitiba Bikre LYC gi goal Tarani Thoi adu A Gunanna Punna goal Taruk Kingston na goal ahum Monis na goal ani aduga Mahesor na goal ama chanduna chauna mai pakpangam kivane nupagi atopa match amada KSSC khongmana lizard wangkaibu goal tarukani da mai thiba pk KSSC gi goal tarukadu hentoibana goal ahum aduga Rohit Tenjen amadi Khelena goal amamam chandra mai paki ngasi sanaki banupigi match tana Ideal Club Terana CEO Singjamaibu goal Nifal Sinoda mai thiba pk Ideal Club ki goal sing adu KSI Nirmalana goal manga Ichanna goal ani aduga Marina goal ama chandana mai pakivani DSA Vishnupur na Sindhuna Vishnupur gi mini stadium da Chathariba YTS Kumar Memorial First Division Football League ani suba semi final match ta CYC Chini Kolbu FC Moirang na goal mari anida maitiba piduna FC Moirang final changkre
District Youth Affairs and Sports Imphal East National District Level Inter-School gi Badminton, Kabaddi, Archery amadi Judo gi trial selection ama tha sigi tang taramari dagi taramwa fawa pangtok lagani. Badminton masana gi waina ESU Wangkai gi indoor hall da pangtokani aduga atai masana gina Kumalampak Sports Complex da pangtokani. Sanarisina numit asigi ayuk pung taruk tab matam da trial selection pangtok kadaba mafam da report tornaba Imphal Iski DYSO Nirmalata na thadrupa chirol mata khangalakli. Thasigi kundagi kunmapan fawa Bulgaria da pangtok kadariba first sub junior women world boxing championship India gi represent togduna saruk yana bagidamak Manipur gi ke Prabischanu mahak na keji yangkai tarik ki kanglupta saruk yagani aduga LD ningtingna keji nifu taruk ki kanglupta saruk yagani women boxing championship fasida India gi wena punna boxer tarana saruk yagani state asidagi boxer anina saruk yaribani India gi team asi thasi ki tang tarani fanda Bulgaria gi damakta India thadok lagani hari Prabischanu amadi ningtingbu Mai Park Oirisno Hana Manipur Amateur Boxing Association na Yaipa Mongol Pirakli. Nasi Nomagiba Ingasagi Pong Pizari. ICR Lampel Fatiki Fangba Pog Matuna Nasigi Quaidigi Saba degree Celsius control the Dasmik Ani Quaidigi Ingba degree Celsius Kumatoi Nungshita Yawi Singmanil Gichang Ayukta Chada Mai Frudramanga Nungtildana Chada Humputaret Nung Chubagichang Ahum Dasmik Mari millimeter. Aroy the Moriba Pau Amana Pijari. Education Department at Hoxada Budigi, Ojama National Award Lobugi Toram Yahodre. Matang Saidigi Rimsta Hearing and Speaking Language Degree Course Lergani. Amadi, Jawaharlal Nehru National Solar Mission Gimakada Ahanboina Noneda, Solar Lighting Ikudong Sava Fangan Kray. Nasiguinadi, ISTV Pijaba Pomatang Slujari, Mianta Bibukutum Pomkana, Kurunza.